이제 놈이 꺄니 파래? 시그디 8 days 오는데. 더고 놈이 두주 티르가라. 나오기 그 놈이 때는 더고. 6다. 나오기 6다 더고. 마시 14 수에 니판 complete 오래고. 혹시 거기디 리즐트 팜잡라? 팜자이고. 오케이. ꯌꯥꯝ ꯀꯥ ꯍꯦꯟꯅ ꯄꯣꯝꯈꯠꯄ ꯇꯧꯈꯤꯕ꯭ꯔꯥ ꯅꯪꯒꯤꯁꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤꯒ ꯐꯥꯕꯗ ꯈꯔꯗꯤ ꯄꯣꯝꯃꯦꯗ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯥꯝꯇꯦ ꯀꯣꯏꯒ ꯇꯧꯕꯗꯤ ꯇꯧꯈꯤꯗꯦ ꯐꯖꯅ ꯍꯟꯊꯔꯛꯄꯗꯤ ꯀꯩ ꯅꯨꯃꯤꯠꯇꯒꯤ ꯍꯧꯔꯦ ꯄꯣꯝꯕ ꯍꯟꯊꯔꯛꯄꯁꯦ ꯃꯉꯥꯅꯤ ꯇꯔꯨꯛꯅꯤꯗ ꯇꯧꯕ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯅꯪꯒꯤ ꯄꯣꯝꯃꯁꯨ ꯑꯥꯏꯁ ꯊꯣꯝꯃꯁꯨ ꯈꯔ ꯋꯥꯔꯁꯨꯀꯣ ꯑꯗꯨꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨꯝ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯋꯥꯕ ꯊꯕꯛ ꯑꯃ ꯑꯣꯏꯕ꯭ꯔꯥ ꯃꯤꯠꯁꯦꯡꯕꯗꯒꯤ ꯑꯣꯏꯗꯦ ꯑꯣꯏꯗꯦꯀꯣ ꯅꯪꯒꯤ ꯊꯕꯛꯇꯣ ꯅꯨꯃꯤꯠ ꯀꯌꯥꯅꯤꯗꯤ ꯆꯠꯂꯦ ꯑꯗꯨꯝ ꯅꯣꯡꯉꯥꯜꯂ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨꯝ ꯉꯝꯕ꯭ꯔꯥ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯤ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯅꯪ ꯁꯠꯂꯦ ꯍꯥꯏꯋꯥꯅꯤ ꯁꯤꯅ ꯐꯥꯏꯅꯦꯜ ꯔꯤꯖꯜ ꯅꯠꯇꯦꯀꯣ ꯌꯦꯠ ꯑꯣꯏ ꯄꯣꯝꯕ ꯈꯤꯇꯪ ꯃꯥꯟꯅꯕꯁꯦ ꯁꯤꯁꯦ ꯑꯥꯏꯁ ꯊꯣꯝꯈꯤꯗ꯭ꯔꯣ ꯑꯥꯏꯁ ꯊꯣꯝꯕꯅꯣ ꯑꯥꯏꯁꯇꯤ ꯑꯣꯄꯔꯦꯁꯟ ꯍꯦꯛ ꯂꯣꯏꯕ ꯃꯇꯝꯗ ꯀꯥꯟꯅꯕꯀꯣ ꯍꯧꯖꯤꯛꯇꯤ ꯑꯌꯤꯡꯕꯗꯣ ꯀꯥꯟꯅꯗ꯭ꯔꯤ ꯑꯗꯨꯅ ꯑꯥꯏꯁ ꯊꯣꯝꯃꯨꯔꯅꯨ ꯌꯥꯝ ꯄꯣꯝꯃꯗꯤꯅꯦ ꯍꯣꯠ ꯀꯝꯄ꯭ꯔꯦꯁꯦꯁ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯁꯥꯕ ꯑꯣꯏꯅ ꯊꯝꯕꯗꯣ ꯑꯗꯨ ꯍꯥꯏꯔꯝꯒꯅꯤ ꯕꯠ ꯌꯥꯝ ꯄꯣꯝꯕ ꯅꯠꯇꯕꯅꯤꯅ ꯀꯩꯁꯨ ꯇꯧꯔꯨꯔꯅꯨ ꯄꯣꯝꯕ ꯍꯟꯗꯅꯕ ꯅꯪ ꯁꯥꯏꯠꯇꯒꯤ ꯀꯦꯌꯔ ꯂꯧꯗꯣꯏꯁꯦ ꯃꯤꯠꯇ ꯀꯩꯝ ꯇꯧꯔꯨꯔꯅꯣꯕꯀꯣ ꯃꯨꯂꯣꯝꯗꯣ ꯄꯥꯅꯅꯦ ꯅꯨꯃꯤꯠ 2 days ꯃꯨꯛꯇꯪ ꯇꯩꯔꯣ ꯁ꯭ꯀꯥꯔ ꯂꯥꯏꯟꯁꯦ ꯌꯥꯝ ꯅꯥꯟꯅ ꯑꯗꯨꯝ ꯍꯣꯠꯂꯦꯕꯀꯣ ꯍꯧꯖꯤꯛ ꯈꯤꯇꯪ ꯈꯥꯝꯗꯦꯛꯄ ꯎꯕꯒꯤ ꯎꯕ ꯋꯥꯅꯤ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯒ ꯀꯦꯕꯗꯤ ꯌꯥꯒꯤꯔꯣꯏꯅꯦ ꯀꯦꯕ ꯌꯥꯔꯛꯑꯅꯤ ꯅꯪꯒꯤꯁꯦ ꯍꯤꯜ ꯇꯧꯔꯦꯕ ꯃꯨꯂꯣꯝꯗꯣ ꯑꯗꯣ ꯉꯁꯤꯗꯣ ꯃꯁꯀꯔꯥꯒꯨꯝꯕ ꯁꯪꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯤ ꯑꯩ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯒꯦ ꯇꯧꯅꯦꯕ ꯁꯦꯗꯣꯒꯨꯝꯕ ꯊꯥꯗ꯭ꯔꯁꯨ ꯌꯥꯕꯨꯗꯤ ꯌꯥꯔꯦ 1 week complete ꯑꯣꯏꯔꯦꯀꯣ ꯌꯥꯔꯦ ꯍꯤꯜꯁꯨ ꯇꯧꯔꯦꯕ ꯅꯪ ꯑꯗꯨꯃꯥꯏꯅ ꯊꯕꯛ ꯑꯃ ꯂꯩꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯊꯥꯔꯣ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯔꯣꯏꯗ꯭ꯔꯥ ꯀꯩꯝ ꯇꯧꯔꯦ ꯑꯗꯨꯕꯨꯅꯦ ꯅꯪꯅ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗꯣ 2-3 days ꯍꯌꯦꯡ ꯑꯌꯨꯛ ꯍꯧꯖꯤꯛ ꯍꯌꯦꯡ ꯑꯌꯨꯛ ꯍꯌꯦꯡ ꯍꯪꯆꯤꯠꯀꯣ ꯃꯣꯂꯣꯝꯗꯣ ꯄꯥꯅ ꯇꯩꯀꯣꯕ 2-3 daysꯗꯤꯀꯣ ꯉꯁꯤꯒꯤꯗꯤ ꯃꯦꯀꯞꯇꯣ ꯊꯥꯔꯣ ꯑꯗꯨꯒ ꯑꯗꯨꯝ ꯌꯥꯔꯦ ꯊꯥꯕꯁꯦꯀꯣ ꯑꯗꯨꯗꯒꯤ ꯃꯥꯏ ꯏꯁꯤꯡ ꯆꯣꯠꯄ ꯌꯥꯔꯦ ꯃꯤꯠꯇ ꯏꯁꯤꯡ ꯆꯣꯠꯄ ꯌꯥꯔꯦ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯃꯥꯏ ꯇꯥꯕ ꯑꯗꯨꯝ ꯌꯥꯔꯅꯤꯀꯣ ꯌꯥꯔꯅꯤ ꯑꯗꯣ ꯃꯤꯠꯇ ꯀꯟꯅ ꯁꯨꯃꯥꯏꯅ ꯀꯟꯅꯗꯤ ꯇꯛꯀꯅꯨꯀꯣ ꯍꯥꯏꯗꯤ ꯁ꯭ꯇꯤꯆ ꯇꯧꯕ ꯃꯐꯝꯁꯦ ꯁꯤꯗꯤ ꯇꯝ ꯇꯧ ꯇꯤꯁꯨ ꯄꯦꯄꯔꯅ ꯁꯥꯏꯟ ꯅꯞꯊꯣꯛꯑꯣ ꯅꯪꯒꯤ ꯁ꯭ꯇꯤꯆ ꯇꯧꯕꯩ ꯂꯥꯏꯟꯁꯦ ꯌꯥꯝ ꯀ꯭ꯂꯤꯟ ꯑꯣꯏ ꯗꯥꯛ ꯀꯩꯁꯨ ꯇꯥꯗꯣꯏ ꯃꯥꯟꯗꯦ 99% ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯗꯥꯛꯀꯁꯦ ꯑꯝꯇ ꯎꯔꯣꯏꯀꯣ ꯑꯗꯣ ꯁꯤꯒꯤ ꯁꯥꯏꯠꯀꯤꯁꯦ ꯁꯤꯗꯤ ꯃꯤꯊꯨꯞꯇ ꯆꯪꯗꯦꯗꯅ ꯁꯤꯗꯤ ꯎꯗꯣꯏꯅꯤꯅꯀꯣ ꯁꯤꯁꯨ ꯈꯔ ꯂꯩꯔ ꯃꯥꯡꯈꯤꯅꯤꯕ ꯏꯟꯚꯤꯖꯤꯕꯜ ꯑꯣꯏꯔꯛꯀꯅꯤꯕ ꯑꯗꯨ ꯀꯩꯒꯨꯝꯕ ꯅꯪꯅ ꯇꯨꯝꯕ ꯃꯇꯝꯗꯅꯦ ꯃꯣꯟꯗ ꯍꯥꯏꯅ ꯆꯦꯞꯄꯒ ꯃꯣꯟꯗ ꯌꯥꯝ ꯇꯛꯑꯗꯤꯅꯦ ꯑꯁꯤꯁꯦ ꯈꯔ ꯄꯥꯛꯊꯣꯔꯛꯀꯅꯤꯕ ꯑꯗꯨꯗꯒꯤ ꯅꯨꯡꯁꯥ ꯃꯉꯥꯟꯗ ꯌꯥꯝ ꯑꯦꯛꯁꯄꯣꯖ ꯇꯧꯔꯗꯤꯅꯦ ꯑꯁꯤꯁꯦ ꯉꯥꯡꯁꯤꯜꯂꯛꯀꯅꯤꯕ ꯑꯗꯨꯅ ꯁ꯭ꯀꯥꯔꯤꯡ ꯄꯥꯛꯊꯣꯔꯛꯄ ꯊꯥꯒꯠꯂꯛꯄ ꯉꯥꯡꯁꯤꯟꯕ ꯇꯧꯗꯅꯕ ꯅꯪꯅ ꯌꯥꯝ ꯆꯦꯞꯄꯣꯏꯗꯕꯀꯣ ꯇꯨꯝꯕ ꯃꯇꯝꯗ ꯃꯥꯏꯁꯦ ꯁꯨꯃꯥꯏꯅ ꯅꯟꯁꯤꯜꯂꯒ ꯆꯦꯞꯄꯗꯤ ꯑꯗꯨꯒ ꯒꯣꯒꯜꯁ ꯑꯃ ꯎꯞꯄꯤꯈꯩ ꯐꯩ ꯑꯗꯨ ꯅꯪꯅ ꯅꯨꯡꯁꯥ ꯃꯉꯥꯟꯗ ꯌꯥꯝ ꯊꯣꯛꯇꯕ ꯑꯣꯏꯔꯗꯤ ꯐꯔꯦ ꯅꯨꯡꯁꯥ ꯃꯉꯥꯟꯗ ꯌꯥꯝ ꯊꯣꯛꯑꯗꯤ ꯒꯣꯒꯜꯁ ꯎꯞꯄꯒ ꯆꯠꯂꯣꯀꯣ ꯀꯩ ꯍꯪꯅꯤꯡꯕ ꯂꯩ ꯌꯥꯗ꯭ꯔꯥ ꯌꯥꯔꯦ